ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯂꯤꯗꯔꯁ ꯃꯨꯕꯥꯡꯅ ꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯊꯣꯡꯕꯅꯦ ꯃꯣꯔꯣꯛ ꯃꯦꯠꯄꯅꯦ ꯌꯦꯟ ꯃꯈꯣꯡꯅꯦ ꯄꯨꯖꯔꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯆꯠꯅꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯃꯣꯔꯣꯛꯁꯤꯁꯨ ꯑꯩꯈꯣꯏ ꯋꯤꯟꯁꯟꯅ ꯃꯦꯠꯄꯤꯕꯅꯦ ꯍꯋꯥꯏ ꯃꯇꯣꯟꯒ ꯇꯧꯔꯒ ꯃꯦꯠꯄꯤꯔꯝꯃꯦ ꯉꯥꯔꯤ ꯃꯣꯔꯣꯛ ꯀꯩꯀꯩ ꯇꯧꯔꯒ ꯇꯤꯜꯍꯧꯒ ꯌꯥꯎꯔꯒ ꯑꯗꯨꯗꯤ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯒꯦ ꯃꯌꯥꯝꯅ Q&A ꯇꯧꯖꯦ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯚꯤꯗꯤꯑꯣꯁꯤꯗ ꯀꯃꯦꯟꯗ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕꯗꯣ ꯍꯪꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯟꯁꯔ ꯑꯣꯏꯅ ꯄꯤꯖꯔꯛꯑꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯏꯁꯤꯡ ꯌꯥꯝ ꯊꯛꯀꯦ ꯍꯪꯒꯥꯝꯗꯅ 하와이 콩 좀 빨리 시지 생각하세요. ꯃꯣꯏꯕꯁꯦ ꯐꯗꯤꯒꯣꯝꯒꯤ ꯃꯅꯝꯁꯤꯒ ꯐꯖꯅ ꯍꯥꯎꯋꯦ
mấy cái này chúng ta sẽ ngắm mình ạ 판 마디 하네 이게 판 마디 할 밤에 오고 나연이가 자자게 가래가 뭐 뭐 땡강이 할 밤에도พยายามที่หันเลยชาลาบดาวิมาแล้วครับเพื่อนอุ้งหลอกก็เหมือนตุยนี่ใช่ยากเลยใช้ได้ไหมมาเอาไปเอาไว้มาตัวเยอะไปอ่ะในที่เนี่ยอาหารเหนือใช่ไหมมีในชั้นนั้นกูอุปถัมภ์ก่อนเอาตัวมันเลยไอ้มุกบากันมันยิงไงวะยามมันเป็นคู่หนึ่งกับเช้าเลยไม่ให้หรอกไม่เกิดอะไรหรอกแป๊บพูดเท่าไหร่
ꯃꯍꯤ ꯐꯖꯅ ꯍꯥꯎꯋꯦ ꯈꯨꯆꯨꯝꯒ ꯃꯤꯛꯁ ꯇꯧ ꯇꯔꯪꯗꯦ ꯐꯥꯒꯤ ꯇꯧꯅꯤꯀꯣ ꯀꯩꯗ ꯍꯥꯒꯦ ꯇꯧꯌꯣ ꯑꯩ ꯍꯥꯒ ꯃꯥꯜꯂꯦ ꯄꯥꯏꯁꯟꯕ ꯍꯩꯇ꯭ꯔꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏꯠ ꯂꯣꯏꯁꯟ ꯇꯧꯔꯁꯦ ꯑꯗꯨꯒ ꯃꯌꯥꯝ Q&A ꯇꯧꯖꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯣꯏꯁꯟꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ
ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯁꯥꯔ ꯇꯧꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ